Saidi is a Numingangi. Manamahasi Laiba. That's about Kumo. Mamma Vini is a high Roma. For the pew. For the pew and Nangito. Hello guys. Hello guys. Mày quay sẽ plan nắm tàu đi bữa thì cái quay vào gì chỉ là quay vào chỉ là số phone tàu đấy. Aduga anh muốn chỉ là số phone tàu đấy bữa quay vào xem. Ado cái plan nó hay là cái này nào PCU thay cái HallKA là hai chuyện này nào PCU cái nó mà mình ra rất là bận bữa cái này là PP bạc ta. Ado you thay cái HallKA na break out này bữa. Ado em hầu ra sẽ qua ngang đó bị đã. Anh sai cái plan xí đi nè bà. Cái tông nó bay ta đây. Không được nó bà. Ado em hầu ra sẽ. Hey chú làm cái nó. Hey chú làm nó. Sẽ có nhang đừng sang gì em. Cái gì nó phải tập này có gì nè. Ai gì nó đã biết đi. Đã rồi ra. Mà tháo xa liền. Quá là quá lực bữa. Hello? Saidi is a Numingangi. Manamahasi Laiba. Manamahasi Laiba. Hang de Unum Namim. Echantombi. Adu ngangi na cái tàu ko lu bra na hangi. Masa lo phali ngai ba. Ma du lai bra. Phamung ni hipi. Kai ngai sio. Masa ai ngangi do ui da ma phali manu tum sal lai ga. Kai ma sal wi do. PP pak ta. Iki pa du kana lai ju da. Kana mun ma sal do. Mama Nabigi ma gipi do bodo lan pi ho da bodo do pi ruge na ngol da ma haira ma sakhi bane ba. Ma Nabi kana no. Mama Nabi khong dim chanu ngan bi. Chanu ngan mi number ngol lai bra. Lai te ngon da. Ai sangom do kai ur ge mo na. Nan sangong kak ti kak khra bane haira ke. Sangong mat tan ja sangong gi na hai le. For the pew and Nangito. Ado man mama Nabi give to pi ruge ha dai ju ho ai to mi bu ka ga men ta ho de ba ju. Mama Nabi ni ha is a high Roma. For the pew. Xi ngang ke pu de ai da. For the pew. Ma yan ne ko yan da kan dau ba. Yan na. Chân bia. Chân bia. Tao ăn con bà rồi. No! God, please, no! No! Khỏi bà nó cay cái bì rồi. Nó chân nó bà khum bỏ. Ba ya dia cái đau tập kia.
ꯉꯥꯡꯉꯦ ꯇꯧꯔꯒ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤ ꯉꯥꯡꯒꯤꯗꯤ ꯂꯩꯇꯗꯅ ꯑꯗꯣ ꯅꯪ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯒꯦ ꯀꯔꯤ ꯌꯥꯗꯦ ꯑꯩ ꯅꯦꯠ ꯌꯥꯎꯗꯕ ꯑꯩ ꯇꯦꯟꯕ ꯍꯥꯏꯒꯠꯂꯨꯔꯃꯤꯅꯦ ꯀꯔꯤ ꯆꯠꯅꯨꯡ ꯉꯥꯟꯕꯤ ꯅꯝꯕꯔ ꯑꯗꯨꯗ ꯄꯤꯌꯣꯗ ꯍꯥꯏꯗꯣ ꯑꯩ ꯇꯧꯗꯦꯅ ꯍꯩꯃꯥ ꯑꯣꯕ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ ꯀꯩꯗꯧ ꯌꯥꯗꯦꯕ ꯅꯪ ꯑꯩ ꯅꯦꯠ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯦꯠꯇꯣ 5Gꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯆꯦꯞ ꯇꯧꯔꯣ ꯋꯥꯆꯦꯞ ꯇꯧꯔꯣ ꯄꯦꯌꯤꯡꯅꯦ ꯉꯁꯥꯏ ꯍꯥꯏꯒꯗ꯭ꯔꯣ ꯁ꯭ꯄ꯭ꯔꯦꯡ ꯉꯁꯥꯏ ꯀꯔꯤ ꯄ꯭ꯔꯦꯡ ꯇꯧꯗꯣꯏꯅꯣ ꯏꯗꯕꯣ ꯉꯥꯎꯕꯩ ꯇꯥꯏꯞꯇ ꯇꯥꯅꯤꯡꯗꯦ ꯏꯆꯟꯇꯣꯝꯕꯤꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩ ꯈꯨꯗꯛꯇ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯌꯥꯔꯦ ꯄ꯭ꯔꯦꯡꯅꯦ ꯈꯪꯗꯦ ꯀꯅꯥꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯡ ꯂꯩꯔ ꯀꯅꯥ ꯍꯥꯏꯔꯤꯗꯣ ꯀꯅꯥꯅ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯇꯪ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯃꯟꯗꯅ ꯁꯤꯡꯉꯕ ꯀꯩꯅꯣ ꯏꯆꯟꯇꯣꯝꯕꯤꯕꯨ ꯍꯥꯏꯗꯤ ꯄꯤꯇꯤ ꯄꯥꯔꯛ ꯆꯠꯂꯨꯔꯗꯤ ꯑꯁ ꯃꯁꯤꯗꯤ ꯅꯣꯏ ꯅꯃꯥ ꯃꯔꯣꯟ ꯑꯃꯒ ꯃꯤ ꯆꯥꯛꯆꯥ ꯏꯟꯁꯥꯡ ꯅꯝꯕ ꯃꯐꯝꯗꯤ ꯑꯃꯨꯛ ꯍꯥꯏꯖꯜꯂꯦ ꯃꯣꯏ ꯁꯟꯗꯦꯒꯤ ꯆꯥꯛ ꯆꯥꯅꯐꯝꯅꯦ ꯁꯟꯗꯦꯒꯤ ꯃꯣꯏ ꯆꯥꯛ ꯆꯥꯅꯐꯝ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅꯕꯨ ꯆꯥꯟꯁ ꯂꯧꯔ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯒ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯊꯝꯃꯣ ꯌꯥꯔꯦ ꯑꯉꯥꯡꯗꯣ ꯑꯩ ꯍꯥꯏꯁꯦ ꯅꯝꯐꯨꯗꯒ ꯇꯧꯗꯅ ꯇꯧꯕ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯩ ꯋꯥꯈꯜꯗꯒꯤ ꯀꯩ ꯋꯥꯈꯜꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯅꯤꯡꯁꯤꯡꯉꯩꯅꯣ ꯈꯪꯗꯦꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯅꯣꯏ ꯅꯃꯥꯗ ꯑꯩ ꯆꯩꯒꯤ ꯇꯧꯔꯕꯅꯦ ꯇꯦꯝꯄꯔ ꯋꯥꯡꯉꯨꯔꯕꯅꯦ ꯌꯥꯔꯦ ꯅꯃꯥ ꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯌꯣꯌꯦ ꯁꯤꯡꯒꯜꯗ ꯀꯥꯏꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯁꯤꯡꯒꯜꯂ ꯀꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯊꯝꯃꯦ ꯌꯥꯔꯦ ꯑꯝꯇ ꯊꯦꯡꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯁꯦ ꯄ꯭ꯔꯦꯡ ꯇꯧꯃꯟꯗꯅ ꯄ꯭ꯔꯦꯡ ꯐꯦꯜ ꯑꯣꯏꯔꯦ ꯁꯤꯡꯒ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯅꯪ ꯐꯃꯨꯡ ꯂꯩꯍꯜꯂꯒ ꯇꯧꯔꯝꯃꯁꯨ ꯐꯗꯧꯅꯤ ꯑꯗꯨ ꯅꯪ ꯉꯁꯥꯏ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯑꯗꯨ ꯉꯥꯛꯇ ꯋꯥꯈꯜ ꯀꯣ ꯅꯪ ꯄꯣꯛꯂꯣ ꯂꯣꯠꯁꯜꯂꯦ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯄꯣꯛꯂꯣ ꯂꯣꯠꯁꯜꯂꯦ ꯅꯠꯇ꯭ꯔꯣ ꯂꯣꯛꯁꯦꯗ ꯅꯪ ꯉꯥꯡꯉꯤꯗꯣ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯍꯥꯏꯔ ꯇꯨꯄꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯅꯪꯅ ꯑꯩꯁꯨ ꯉꯥꯛꯇꯪ ꯀꯣꯛꯁꯤꯗ ꯀꯣꯛꯁꯥꯎ ꯁꯤꯟꯗꯣꯛꯇꯕ ꯑꯁ ꯍꯩꯇꯦꯅꯦ ꯐꯝꯕ ꯇꯨꯝꯕ ꯂꯩꯔꯁꯨ ꯌꯥꯕꯗꯨ ꯇꯨꯝꯕ ꯂꯩꯔꯒ ꯏꯁꯅ ꯇꯧꯔ ꯌꯥꯕꯗꯣꯀꯣ ꯑꯁ ꯌꯥꯝ ꯆꯥꯛꯑꯦ ꯊꯥꯖꯔꯔꯣꯏꯗ ꯅꯪ ꯌꯨꯊꯛꯏ ꯀꯥ ꯊꯥꯖꯗꯣꯏꯅꯤ ꯊꯥꯖꯔꯦ ꯊꯥꯖꯔꯣꯏꯕ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯕ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯄ꯭ꯔꯦꯡꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯈꯔ ꯊꯥꯖꯔꯝꯃꯤꯀꯣ ꯏꯁꯧ ꯂꯥꯡꯉꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯄ꯭ꯔꯦꯡꯁꯦ ꯁꯥꯟꯅꯕꯩꯅꯦ ꯍꯥꯏꯕ ꯑꯩꯒꯤꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ ꯈꯪꯗꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠ ꯍꯥꯏꯔꯝꯃꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐꯗꯤ ꯐꯖꯔꯣꯏ ꯉꯁꯤ ꯏꯆꯝ ꯆꯝꯅꯦꯕ ꯑꯩꯒꯤ ꯇꯧꯔꯤꯁꯦ ꯄ꯭ꯔꯦꯡꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯁꯤꯡꯉꯦ ꯌꯥꯝ ꯁꯤꯡꯉꯦ ꯄ꯭ꯔꯦꯡ ꯇꯧꯃꯟꯗꯅ ꯌꯥꯝ ꯁꯤꯡꯉꯦ ꯌꯥꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯄ꯭ꯔꯦꯡꯁꯦ ꯇꯧꯅ ꯈꯣꯠꯇꯧꯁꯦ ꯐꯦꯜ ꯑꯣꯏꯕ ꯀꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ